Manipur Amazing Bible Prophecy Ministry na taram noksari ngasi su Christian singbu on nai kibigi wari puduna laksari ngasi asi maruina Christian singbu mamangi matamda Christian singbu matang manau nai na tararak rongi ningthau singi matamda on nai kibagi wari khara khatang samdapna akhoi nai naminasi akhoi Christian singbu first persecution aham bo on naikibadagi na 10 persecution adubu aina ahan bagi ani ohum asigi maramda khara khak nainasi ahan ba persecution je Nero ning thogi matamda masi 67 AD dagi hauki Nero aina mamangda su haikre Nero ase rongi taruk suba ning thawni maake asugi mate mana aham basai manga phadana palame ingna singna palame adugi matamdagi ma masa yamna sathiba ade temper lebe yam sauganba aduguma hainingai litaba kwaidigi lamsat saja thiba mi mo oiraki aduna masigi da mahangna Rome sahar se maki kar sing da haraga mogi ningthaugi konung moi laiba makai Rome je tumnaba mai thadona mana thadolami aduga matamsida mana mechanian magi tower matak tu mechanian haiba tower matak sida laiga chako shadun isai shaktuna maje lairame adubu sumai tawdana Rome sar ayam maje mana chakhalame chakhapa masamjida maku haiba Rome sar mai thabajidi masabu kanjaningai gidama mahana kaidawrami haibu mahana masigi maran se Rome sakpagi maran se Christian singda maran sirame masina maram oidana Peter koina mamangda haikra Peter kamai hatki Peter aduga Paul makoi sing asibasu mahana masigi namada makoi bo hatok pirameba asmai tawdana mahana sukimati tamthiba ningthaw amo hoirame sinawsa sama adu laire sumaina maki Nerona han Nero ki matam de an bo on nei gi thabakse asmai orame mathangda mu domination harba ningthaw se sukimati phattaba ningthaw am Roman gi Roman Samar ki ningthaw amne mahakna amuk Nero gi matam da mahana ani chuba Christian sing bo on nei gi thabakse mahangda tawrameba mahak sukimati sauganba adugumbani adana mahangna ahanbada mahaki pominaba machimanao magi brother amubu man hatolami aduga mamai thana mokogi Roman gi mokogi senator habiti mokogi wain thawda tobo ukil gumba lenga luising adu mahangna mokoi do tamthina tawrami adu kharamna hatomi mokogi maramatham do mahangna molami aduga David ki sagai Judah gi David ki sagai dalakpo mokogi dara mokai du mana samaina hatuk lame ko samaina aduga matam se Simon goba Simon Jerusalem gi bishop se maksu cross ta pangting ga mak halame khoina Prabhu Yesu Christ gi khoina sebok tuni aduga John gi wari jo aina mamang da haikre John juman da thawda mai chakko thawda ma thadare sawra da ma Palmos Island ma thadaram aduga asima wari samjala ke hana likramna aduga Flavia koba khoi Roman gi mokhoyi senator amagi masanpi aseshu maju kaidogena Pontus haiba mafum aduda mahana tharame aduga domination gi matamda lo masame madudi wain ngai ki tam Christian amaje Rome gi mokhoyi wain thauda gi mamangda kogi court puthorok matamda tribunal wain sangda purak matamda Christian amase mara laigera lairoira mara laiterju mase tandipi da bade shwai aroi habs name adane habse mana adumaina lautholameba aduga punishment habjem adu maigi moki Christian gi dharma do thaduk tragadi punishment pigidamne ana asmaina lautholame aduga mana tawbuse karina Christian singje Christian natije khandon ngai gi da mana kadu altar ama lana phungama seme maduda tup khara mukoina mengkokuma khara tamakan hayan gani lahan gani mi se matang tana ni Caesar is the Lord hayona sumaina mukoina Caesar na lo ne do Christian singna hai do Christian asem singna Jesus Christ is the Lord hayni adu masing do mangaka ga do main halam sumaina koina kwa sap tongna ba koina kwa khai thang dugumba thobuna manga kalaga tamaina sumaina halame aduna yamna tamthiba adugumba kyamarum sumaina thengnara mi sinawsa aduni domination je sukimati phatabani aduna haiba ma ki matamjida
दाइन आई वारी जे लोइनमक्ति इस्नाउसा लीब ngमोय खख अखनबा मी खरा खरा गई सुम खंकलगा इलिजरगे डायनोसियस हारिबा अरफगत हाबसे मासे एथेन एस्थेन द पोपा मसानी एथेन आदि ग्रीक की मसानी महाकचे मखोगी लिटरेचर ग्रीक की मखोगी ornamental literature hadi aki amok literature sigumba myam se ma phadana tame aduga mahana Egypt laame aduga astronomy hadi akoina numit thagi maram da tamningai Egypt laame aduga Prabhu Jesu Christ na pok numita hadi mayam gu manata be eclipse hadi akoina grahan nama aduga ma thokpudo sorry Jesu Christ na course pang tingba matamda adugumba hadi mamidna akoina Bible na habi matuna nam ke havni adugumba thokpudo adu thokpudugi maramda mana observation hadi naina bado phangameba adudagi ti aduna maram oidana mahakse Christian dharma habse lawraki Christian dharma oire aduna mahakse sukmati mana Christian dharma da yamna sena thajab adugi da mahakse Athens ki bishop oina mahakse khalami sumaine Athens ki bishop oina khale adu matungda mahakse sumai todana mokhoina mahakpu hatok pirami sumaina aduka Nicodemus sumangai sumaina ma Nicodemus koina Prabhu Jesu Christ gi numdanda lakhi Nicodemus ma sudamaina Prabhu Jesu Christ gi dama thawai thaki aduka mu mathang sida koina Timothy kamai sigi ge habeje si masi maram de jingi ma domination gi matam da sevni Timothy je koina Paul gi wadi ke pamjaba ma ke sebo amani ma se Ephesus sari ba se ki bishop oina ma khalami adana mahangna AD 97 phawa hairiba church se phajana yengchanduna leirame adu hairiba matam asidana AD 97 gi matamda hari laimutri lapasina mkhoi gi festival kanta gogion hairiba festival de mkhona pangthok kadau thorame adana pangthok matam jida mahana Timothy na sapam matanda mkhoi gi process nadi mi pareng naina satpado adugumba mahana thengnami adugo mokhogi idol haidi lai muti latpado adu muti udana thawbadu da chalami adu matamda ubada marks suke matik marks saromi saubaduna maram baduna mokhoi do adugumba fattaba thabaki da mom lai muti lapagi da mati mothina mokhoi bu sairame saibaduna maram baduna mafam madur lakpa mising aduna suke matik saumanduna mahakpo ko mangoda saitupna mahakpo phurami asmai todun suke matik maje tamthina phurami aduga mahakse asukimati mahakse soe yam thina soe aduna somanduna man numini gi matungda mahakse sumaina sirame bisnausa Timothy ro sumaina domination gi matamda mahakse sumai toduna mahakse tamthina hatopirame adi laimuti lapa adugi da mahana jairuba gi dama mathangda mu yengse ahumsuba persecution ahumsuba onebisna wrong meaning thau Tarzan hasna AD 108 mahana panba matamda masih tu aduh hari bersih aina wari je kara kanggat cagi koi sinausa loina mai sideda wari je ni beding amai asem mai ki matam jeda Tarzan ki matam da kari kara thok ge ha beje ai khoina mu kara jeng cheba aduh mai ki matam jeda thoe beje khoina Ignatius ha beje asuki matim yamna kai khumna ba aduh mahak je Antioch mahakse bishop ni haidi Peter na siraba matunda mahang Antioch haibisda mana bishop oina lerame azmai todana mahakse kana mishna mahakse Syria degi Rome da maje tharagani pharaga maje Syria haidi Antioch degi mabu pharaga Rome da waina ngai purakani habse khangame adu matamde mahakse kaigino de mana Christian dharma chapagi dama aduga mahakse sasingi mamana soina pijaragani haina harame matunda maje purame sumaina Asia da ko aidi mana pure Rome dana pu baibche Asia gi leba kamram phauduna mahana chalame aduna aduga moigi mabu ngakchema missing dun yamna section ngakchenduna chalame adu ma chatpam phawune sahar mokoi city laiba mapang khudingma atuda mahana chalame aduga aduda laiba Christian changsing adubu mahana punung thogalame asmai tawduna mas Smyrna da la kumta Rome da laiba mission Rome da laiba mission aduda mahana punung thogatuna asmaina harame aina Rome da lakpa matamda city rame aina Rome da lakpada aibuko Christa gi damak thawai thakadabje masidagi kan ngai gi damak nakhoina karigmu upai paisa pi phungde amakhne tawraga nakhoi honaganu adu mataman hai ko aina khwai gi pamjabase aina
प्रभु यीशु ख्रिस्टगीदमक थवाई थाबसे मसिनी आई माकी सेबो ओरे आइना करिसु करिगुम अमतगे आई करिसु नुंगांब करिसु लेते उरिबा नत्रा लाखद करिसु लेते आईदी आई सीतारजु ख्रिस्ट फंगदी यारे अराखबम हादि प्रभु यीशु ख्रिस्ट जेसी फंगगदि यारे हमनी मैना नतगा क्रॉसना अदुगा लमलक्की सासिंगना आईगी हक्चांग सरुसिंगे मचे मचे थेना आईदी खुदसा खोंखुट लेरबसिंग मचे मचे थेना सारगसुगो अदुगा आईगी हक्चांगजे खोइना उफुन ताबा मखै खोइना तकथोप तारगसु मिंद तकपदोना दमाइना सुगाबा तारगसु जिगा डेविल आदि दियाबोलना डेविलना फत्तबा मखैदो तौरगा एंगोंदा लांगबा मखै हिंचाय अंथेंबा मखैदो लाक्सनु अदुबु आईदी सिगुमा थौरगसु आइना सुमाइना अवाब नंगजब तारबसु आइना ख्रिस्ट फंगगदि यारे अना महाना असुमाइना हाइरमेको अदुगा महाकसे अदुगा अखोइना लमलक्की सासिंग हाइबदि नोंसा कई लेरेबा साइंग चाबसिंग अदुगी महाकसे लंगसलेबा लंगसबा मतमदजु माना अदुगी माना हाइरमे अदुगी अवाबदो अदुगी सासिंगना साबदो अदुगी मबो अवाबदो मा खांगबो पामदे अद नोंसासिंग ममानदा लंगसबा मतमदा माना नोंसासिंग आइदी ख्रिस्टगी गेहुनी अदुना आइदी ख्रिस्टगी दमक्तनी अदुना आइजे नखोगी सासिंग नखोगी सिंदको अखोइजे आइजे तखायो सिनी अदुबो आई कईगी दमकनो हाइतादे असेंगबा तन्नदो ओइनी हाइकिदम नखोगी नयादा आइबो सायो तखायो सायरगा तखायोना असुमाइ तौरगा महाकसे सिखिरमे सिनावसा अदुना सुमाइ तौदना महाक खोइना प्रभु यीशु ख्रिस्टगी दमक मा इग्नेसियस महाक थवाई थाकी असुमाइना थवाई थाकी अदुगा मसिदा वारी याम लेको अदुगा माइगी मतम तरजंगी मतम जिदा जेनोन हाइबा अदुगा रोमान गी याम सिंगलेंबा मी अमसुंग महाक लोइना ख्रिस्तान लिसिंग तरा अमसुंग हातखिरमे है अदुगा माउंट अरारत हाइरिबम फम हाइदि नवागी हिना लेखिबम फमजे असिम फमजे ख्रिस्तान क्यामरोमसे खोना क्रॉस ता पांग थिंगा हातकी अदिगे थिंखंगी लुप करी करा हापचंदना हापकी मबुक ताना थिंदना खोतना मैम हापकी तमाइन हातकी असिदा लोसनजरगे मतंगदा मुक पूरा लाक्सरगे ताबिरिबा मैम दे सोनो बोपी बोसनु अनोबा सब्सक्राइब होरगदि सब्सक्राइब तौबियो अदुगा मसि मैम दसु शेयर तौबियो प्रार्थना तौसे श्रगदा लेबे पायाम थागसरे मतौ करमना ख्रिस्तान सिंह प्रभु यीशु ख्रिस्टगी दमक थवाई थाबा पमुदना थवाई कटखिबगे हाइबगे परासे खोइना तारगा खोइचुम मुखोयगुमना थौना फना प्रभु की दमक थवाई फाव थाबा मनबियो प्रभु यीशु की मिंद खुलुमजरी।